Assam da leptana nong chubadagi chahi asigi ahumrak suba oina mafam kya da ising ichaw thokle amadi ising ichaw da miyoi ama laikhidre Dhemaji Lakhimpur Morigaon Nagaon Kampur amadi West Karbi Anglong da ising chawrakpadagi miyoi lak ama hena isawgi awaba mayoknari Khungang chamaga yankhai manga ising na thumjinkhre amadi lising taruka chamri kuntha taret hectare gi lawpham sing amang ata thuunkhre hairi Hanagi Union Minister Jaswant Singh ngasi Delhi gi Army Research and Referral Hospital da laikhidre chahi marfuni thoi surba Jaswant Singh haukiba June gi tang kunmanga da hospital asida anaba amadagi layang chathaduna lakpani panbayai BJP gi founding member oiramba Jaswant Singh Minister of Defence External Affairs and Finance amadi Deputy Chairman of Planning Commission oirammi National Pharmaceuticals Pricing Authority NPPA na liquid oxygen puthokliba singna oxygen gi mamal GST yaudana cubic meter da lupa taramanga ka paisa kunithoi oina khangankhrai khongthang asi lebak asta COVID-19 na maram oiraga oxygen gi demand sing hengalakpadagini Social worker oinam Romain ngasi Singjamai Assembly Constituency gi manungda cantonment zone oina laukthokraba imung kayada chana thaknaba potlam sing yenthokrai Social worker oinam Romain gi mityang makhada New Development Organization Singjamai oinam thingal na sinduna chana thaknaba potlam sing yenthokpagi khongsat aduda oinam Romain ga wakhalon manaba miyoi kya su sarukya ki Malem gi oina COVID-19 positive oiba missing crore ahum lakh kuntaret lising yankhai mathoiga chamri tarani thoi sukhre Laina asna maram oiduna laikhidaba missing na lakh mapan lising marfutara humdoiga taramapan sukhre India gi oina hauzik phawada positive oiba miyoi lakh yankhai mapan lising ahumga chamapan kuntrani thoi sukhre amadi laikan na bangamdana COVID-19 na maram oiduna laikhidabana miyoi lising marfutara humdoiga chahum humdra mapan sukhre